ꯄꯨꯟꯁꯤ ꯑꯃꯒꯤ ꯊꯥꯖꯗꯕ ꯇꯥꯡꯀꯛꯇ ꯊꯦꯡꯅꯅꯤ ꯈꯟꯅ ꯊꯦꯡꯅꯔꯨꯔꯦ ꯂꯝꯍꯦꯟꯕꯤ ꯂꯝꯆꯠꯇꯣ ꯋꯥꯏ ꯆꯤꯟꯕ ꯈꯣꯟꯖꯦꯜꯗꯣ ꯃꯤꯠꯃꯥꯡꯗꯒꯤ ꯃꯃꯤ ꯁꯥꯝꯈꯤꯕ ꯃꯇꯝꯗ ꯅꯥꯄꯗꯒꯤ ꯇꯥꯝꯈꯤꯕ ꯃꯤꯀꯨꯞꯇ ꯅꯤꯡꯁꯤꯡꯂꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯔꯛꯀꯗ꯭ꯔꯥ ꯍꯪꯕ ꯌꯥꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ ꯋꯥꯏ ꯆꯤꯜꯂꯤ ꯏꯁꯧ ꯃꯇꯣꯝꯇꯃꯛ ꯄꯪꯂꯥꯡꯗ ꯂꯥꯡꯖꯔꯕꯁꯨ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯨꯏ ꯃꯥꯅ ꯂꯣꯠꯄ ꯑꯔꯣꯠꯄꯗꯨꯁꯨ ꯐꯥꯛꯇꯨꯅ ꯌꯦꯡꯅꯤꯡꯂꯨꯏ ꯃꯤꯅꯨꯡꯁꯤꯅꯤ ꯈꯜꯂꯤꯕ ꯏꯍꯨꯜ ꯑꯗꯣ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯔꯤ ꯑꯃ ꯀꯔꯤ ꯃꯔꯤ ꯀꯔꯝ ꯇꯧꯕ ꯃꯔꯤ ꯂꯩꯔꯤ ꯃꯔꯤ ꯑꯃ ꯁꯟꯗꯣꯛꯂꯒ ꯇꯥꯛꯂꯨꯕꯗ ꯍꯩꯔꯣꯏꯗꯧꯕ ꯊꯃꯣꯏꯅꯗꯤ ꯈꯪꯕ ꯉꯝꯕ ꯃꯔꯤ ꯑꯃ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕꯗꯁꯨ ꯊꯃꯣꯏ ꯃꯥꯅꯁꯨ ꯇꯛꯆꯕ ꯈꯪꯖꯕ ꯉꯝꯗꯕ ꯃꯔꯤ ꯑꯃ ꯂꯩ ꯐꯥꯎꯈꯤꯕꯗꯤ ꯀꯨꯏꯅꯕ ꯇꯛꯂꯨꯕꯗꯤ ꯍꯩꯇꯕ ꯁ꯭ꯇꯦꯇꯁ ꯍꯥꯏꯔꯛꯄꯗꯨꯗ ꯀꯔꯤꯅꯣ ꯚꯥꯞꯇꯤ ꯉꯥꯏꯍꯥꯛ ꯍꯦꯛ ꯉꯛꯎꯏ ꯉꯥꯎꯔꯤ ꯁꯠ ꯋꯥꯈꯜ ꯇꯥꯕ ꯉꯝꯂꯨꯗꯕꯅ ꯇꯥꯝꯅꯥꯒꯤ ꯖꯥꯠ ꯂꯣꯜꯂꯛꯄ ꯂꯣꯟꯁꯦ ꯑꯃꯨꯛꯃꯨꯛ ꯐꯤꯔꯦꯞꯄꯗꯤ ꯋꯥꯈꯜ ꯃꯥꯡꯂꯤ ꯄꯣꯠꯅꯤ ꯑꯃꯨꯛꯃꯨꯛꯁꯨ ꯂꯨꯅ ꯈꯜꯂꯨꯔꯒ ꯏꯔꯥꯏ ꯂꯥꯏꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯅ ꯁꯨꯈꯪ ꯈꯪꯕ ꯉꯝꯗꯕꯁꯨ ꯀꯌꯥꯅꯤ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯤ ꯃꯥꯁꯨ ꯚꯣꯏꯁꯇ ꯀꯩ ꯍꯥꯏꯅꯣ ꯇꯥꯝꯅꯥ ꯑꯃꯨꯛꯁꯨ ꯚꯣꯏꯁ ꯑꯦꯁꯃꯦꯁꯇ ꯑꯁ ꯃꯁꯤꯒꯤ ꯁꯟꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯣ ꯁ꯭ꯇꯦꯇꯁꯇ ꯑꯩꯅ ꯑꯩꯒꯤ ꯃꯁꯦꯟ ꯃꯔꯥꯡ ꯆꯠꯄ ꯑꯊꯤꯕ ꯐꯣꯇꯣ ꯑꯃ ꯊꯣꯛꯏꯁꯦ ꯍꯥꯏꯕ ꯋꯥꯈꯜ ꯁꯠ ꯂꯥꯛꯈ꯭ꯔꯦ ꯇꯨꯃꯤꯟꯅ ꯅꯣꯛꯄ ꯍꯧꯔꯛꯏ ꯃꯈꯣꯜ ꯈꯤꯇꯪ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯊꯤꯟꯒꯠꯂꯒ ꯀꯣꯜ ꯑꯣꯏꯅ ꯇꯧꯁꯤꯜꯂꯝꯃꯤ ꯔꯤꯡꯗꯨ ꯆꯠꯈꯤꯕ꯭ꯔꯒ ꯈꯪꯍꯧꯗ꯭ꯔꯦ ꯄꯥꯏꯔꯛꯄꯅ ꯍꯥꯜꯂꯤ ꯍꯜꯂꯣꯒ ꯍꯥꯏꯔꯛꯇ꯭ꯔꯤꯉꯩꯗ ꯚꯥꯞ ꯇꯥꯅꯕ ꯁꯟꯗꯣꯛꯂꯒ ꯑꯃꯨꯛꯁꯨ ꯇꯥꯛꯇꯣꯏ ꯍꯣꯠꯅꯔꯛꯏ ꯁ꯭ꯇꯦꯇꯁ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯊꯣꯛꯄꯅꯤ ꯅꯪ ꯈꯪꯗ꯭ꯔꯣ ꯉꯍꯥꯟ ꯅꯪꯅ ꯅꯨꯃꯤꯠ ꯌꯦꯛꯄ ꯐꯣꯇꯣ ꯑꯃ ꯊꯥꯒꯠꯂꯛꯄꯗꯣ ꯁ꯭ꯇꯦꯇꯁ ꯍꯥꯏꯅ ꯍꯥꯏꯒꯗꯕ ꯁ꯭ꯇꯦꯇꯁ ꯑꯕꯨ ꯀꯩꯅꯣ ꯑꯗꯨꯗꯤ ꯉꯥꯎ ꯇꯥꯕ ONE1 ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯣꯅꯦ ꯍꯥꯏꯗꯅ ꯄꯥꯔꯛꯑꯦ ꯍꯥꯏꯗꯣ ꯍꯦꯛ ꯅꯤꯡꯁꯤꯡꯉꯤꯗ ꯃꯖꯥꯏꯕꯦꯝꯃ ꯗꯤꯂꯦꯠ ꯇꯧꯔꯨꯅꯨ ꯑꯩꯅ ꯈꯛ ꯎꯕꯗꯣ ꯑꯇꯣꯞꯄꯅ ꯎꯕꯁꯨ ꯅꯠꯇꯦ ꯐꯖꯕ ꯈꯛ ꯄꯣꯁ ꯇꯧꯔꯒ ꯀꯥꯞꯄ ꯐꯣꯇꯣꯗꯨꯇꯪ ꯁ꯭ꯇꯦꯇꯁ ꯊꯝꯅꯤ ꯍꯥꯏꯕ ꯂꯩꯄꯣꯠꯇꯦ ꯑꯊꯤꯕꯁꯨ ꯈꯔ थम्मुदना यारोय थुना हाइरो कमाइना मुथतकेबा अई खंगदे सुमदा मतम या मांगहलकनो अई ngakta pothage हाइनगा कॉल दु सट कथली अदुगा अमुक सो हंजिनना तमिन नोई स्टेटस तुदा अमुक कसु संगसिलगा येंगी फोटो दुदा मखुतना फादना येंगली अदुगा अमुक सो हंजिनना नोई ngak noklobso किशोरगी स्टेटस तु निंगसंगकपदा नोक हंजिनकी मचागी मोंगा मपागी मोंगा अनीसिदा मथौना लुद्रबसो खितंगदी साउनिंगबा फावरमी अमना मपाबो लाइला तौना लाचबनी अदुगा अमना मचाबो थबक चिनबगी नमादा नोमता फावदा हेक मचागी मनाक्ता लाक्तबनी असोमदना होटेलदा मागी मयुमगुम नुपीदुगा कयाम नुंगाइना लेरिबनो सोमदना मचा नुपीबुना सेननबा मी नेक्थोकलगा थमख्रे इनौनोबा कपल लाइफ अमदा तावरिंगे नुंसीबा मचादो खितंग लाइथोकपा मानबगी मम्मी अमा तारिब्रा वाखल अमदा लुपसिलगा लेख्रबदी नुमित चुपा अमा युंगदुना लेबा ngambani पुंग होखिबा खंगौदे हाइबदुनी मपागी गाड़ी थौजलकपा ओबदा खुदांग गाड़ीदा पुंग येंगी थेंगलमले तरुक तागदौरमले गाड़ीना गराजदा थौजलमगा काखलई मपादुसो मचा नुपाना फमलिदुगी नाकता ngeek फमजलई फिरेपना करमबना मानबनो हनु थंगना नुपी चेलइदुना इमानब नतेदा होम मिनिस्टर दु नुपी अमा पुरइबा नुपीदुना इमानबीगी मसानी केरलादा मैनेजर ओइना लैबनी मणिपुरदा ngarang थोरकपगा अदुम चेनख्रा मालेदना होम मिनिस्टर दा पापादुसु साउबदा लोइरे मरिंग ममानबसु नते हनुबदा चेलेना स्टेटस तुगी मरम खंगले फिरेपा कमाइन चेलिजानो होम मिनिस्टर दो कयाम पामुरजानो मादे हयेंग हंगसिता ngaire khu manungda hippadawba aduga nupi amung thiningbaniने aduga aduk angang oiba mana sido kuidraba nupado kayam pame haige masak matawgado napani yamda ahalmaksu oidabani aduga sel nungso khara thadaramni adunani hojik kansina nupasu nupisu mani rich tangakta thamoi pinare nangdi mani su saksu thamoi su rich oibani amom amatta kelakthrisina kamdawba phirepa sorchi khalaga mapada chairi yiknaba singai he ai sune nupido thamoi rich oiba pamba यारे यारे वाखल खनबगी मतम ओइरे को अदो अतै लाइरे नंगबु तामना दो सोमदा उत त पुरोउने उन्निंगिने नुशीने है अदोगी अंगांग दो फिरेपा मपागी वादो सीरियस ओइने लौशिनदुना हयेंग नत्रगा हांचितकुम पुरके पाबो याम फगलेदा विटामिन ngakta tharabnina kaibo
ꯇꯤꯂꯣꯅ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯋꯥꯏ ꯁꯤꯜꯂꯛꯄꯗꯨꯗ ꯃꯄꯥ ꯃꯆꯥꯗꯣ ꯍꯧꯒꯠꯂꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯋꯥꯔꯤ ꯃꯈꯥ ꯁꯥꯡꯊꯔꯝꯗ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯅꯨꯄꯤ ꯄꯨꯔꯛꯄꯒꯤ ꯀ꯭ꯋꯥꯔꯇꯔꯗꯨ ꯃꯔꯥꯡ ꯂꯥꯡꯅꯔꯝꯃꯤ꯫ ꯃꯦꯗꯥꯝ ꯑꯃ ꯄꯨꯔꯛꯑꯦ ꯍꯥꯏꯗꯨꯅ ꯀꯃꯤꯇꯤ ꯃꯌꯥꯝꯗꯨꯁꯨ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯀꯣꯀꯤꯂꯥꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯀꯣꯀꯤꯂꯥꯅ ꯐꯔꯦ ꯍꯥꯏꯔꯤꯕꯅꯤ, ꯑꯩꯗꯤ ꯉꯥꯛꯑꯅ ꯊꯤꯍꯟꯅꯤꯡꯉꯕꯅꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕ, ꯃꯥꯅ ꯁꯤꯀꯥꯡ ꯈꯥꯡꯉꯒ ꯌꯥꯗꯕꯅꯤꯅ ꯁꯤꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯅꯝꯗꯅ ꯄꯤꯕꯅꯤ꯫ ꯑꯍꯜ ꯑꯃꯅ ꯐꯔꯦꯗ, ꯄꯈ꯭ꯔꯥ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯇꯣꯟꯈ꯭ꯔꯕ ꯖꯥꯠꯅꯤꯗ, ꯁꯤꯃ ꯋꯥꯠꯂꯦ ꯍꯥꯏꯕꯗ ꯃꯇꯣꯝꯇꯅꯤ꯫ ꯉꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗ ꯋꯥꯈꯜ ꯆꯥꯎꯊꯣꯛꯅꯕ ꯋꯥ ꯍꯥꯏꯕꯤꯅꯕ ꯂꯩꯇꯕꯅꯤ꯫ ꯍꯌꯦꯡ ꯇꯞꯅ ꯇꯞꯅ ꯃꯥꯏ ꯅꯨꯡꯁꯤꯅꯔꯛꯁꯅꯤꯗ, ꯅꯨꯄꯤ ꯂꯩꯅ ꯂꯩꯅ ꯂꯣꯟꯕꯁꯨ ꯅꯠꯇꯦ, ꯈꯔ ꯅꯨꯡꯁꯤꯗꯕ ꯃꯤꯅꯇꯕꯨ ꯀꯂꯛꯇꯅ ꯐꯠꯇꯕ ꯄꯨꯊꯣꯛꯅꯕ ꯍꯥꯏꯔꯛꯀꯅꯤ꯫ ꯀꯣꯀꯤꯂꯥꯅ ꯑꯗꯨꯅꯤ, ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯃꯇꯝꯅꯤꯅ ꯍꯦꯛꯇ ꯄꯥꯎ ꯌꯧꯅꯔꯛꯇꯧꯔꯤꯅꯤ꯫ ꯍꯅꯨ ꯊꯪꯗ ꯅꯨꯄꯤ ꯂꯧꯔꯦ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯗꯅ ꯂꯣꯟꯅ ꯊꯨꯝꯅ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕꯁꯨ ꯌꯥꯗꯧꯕ ꯅꯠꯇꯦ꯫ ꯑꯃꯅ ꯑꯃꯨꯛ ꯈꯔ ꯇꯥꯔꯒ ꯈꯔ ꯑꯃꯨꯛ ꯇꯥꯁꯤꯟꯅꯗꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯆꯦꯜꯂꯛꯂꯤꯕ ꯅꯨꯄꯤꯗꯨꯁꯨ ꯑꯇꯥꯡꯕ ꯑꯅꯥꯟꯕ ꯐꯤꯔꯣꯜ ꯆꯥꯔꯣꯜꯒ ꯁꯦꯠꯍꯟꯗꯅ ꯃꯌꯥꯝ ꯆꯪꯗꯅ ꯃꯦꯗꯥꯝ ꯍꯥꯏꯗꯅ ꯌꯣꯝꯁꯤꯟꯈꯤꯕꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯉꯁꯥꯏꯋꯥꯏꯗꯤ ꯃꯄꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯅꯨꯕꯗ ꯂꯩ ꯍꯥꯏꯅ ꯂꯧꯊꯣꯛꯄ ꯂꯥꯛꯑꯝꯕꯅꯤ꯫ ꯃꯌꯥꯝꯅ ꯉꯥꯡꯂꯝꯕ ꯃꯌꯥꯝꯗꯨꯅ ꯕꯤꯠ ꯈꯪꯇꯦꯛ ꯇꯦꯛꯂꯨꯕꯗꯣ ꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯅ ꯃꯦꯗꯥꯝ ꯍꯥꯏꯗꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯂꯩꯃꯥꯏꯒꯨꯝ ꯂꯥꯠꯈꯤꯕꯗꯨꯗ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯀꯤꯁꯣꯔ ꯆꯪꯁꯤꯜꯂꯛꯏ ꯀꯥꯗꯨꯗ꯫ ꯃꯍꯤꯂꯥ ꯃꯦꯝꯕꯔ ꯅꯨꯄꯤ ꯃꯌꯥꯝꯁꯤꯡꯗꯨꯁꯨ ꯏꯔꯥꯡꯕꯨ ꯃꯣꯏꯅ ꯍꯦꯟꯈ꯭ꯔꯦ꯫ ꯁꯔꯁꯦ ꯃꯦꯗꯥꯝ ꯎꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ, ꯁꯠ ꯍꯦꯛꯇ ꯄꯥꯏꯁꯤꯜꯂꯛꯏ, ꯑꯩꯈꯣꯏꯒ ꯉꯥꯛ ꯂꯩꯃꯤꯟꯅꯖꯒꯦ꯫ ꯀꯤꯁꯣꯔ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯥꯈꯪ ꯃꯆꯥꯅ ꯅꯨꯄꯤ ꯆꯦꯜꯂꯛꯄꯗ ꯏꯀꯥꯏꯕꯒꯨꯝꯅꯤ꯫ ꯅꯠꯇꯦꯗ ꯏꯇꯩꯃ, ꯐꯨꯔꯤꯠ ꯑꯃꯠꯇ ꯍꯣꯡꯗꯣꯛꯀꯦꯅ ꯆꯪꯉꯛꯄꯅꯤ꯫ ꯃꯌꯥꯝꯁꯤꯡꯗꯨꯁꯨ ꯍꯧꯒꯠꯅꯔꯛꯂꯒ ꯐꯔꯦ, ꯉꯁꯥꯏꯗꯩꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯈꯤꯔꯣꯏ, ꯉꯥꯏꯍꯥꯛ ꯁꯥꯟꯅꯕꯤꯔꯣ, ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯆꯪꯉꯛꯑꯁꯤ ꯍꯥꯏꯅꯗꯨꯅ ꯍꯧꯒꯠꯅꯔꯛꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯕꯤꯅ ꯀꯤꯁꯣꯔꯅ ꯂꯤꯠꯅꯕ ꯐꯨꯔꯤꯠꯇꯣ ꯎꯄꯨꯗꯒꯤ ꯃꯥꯅ ꯑꯣꯏꯅ ꯂꯧꯔꯒ ꯄꯤꯔꯛꯂꯝꯃꯤ꯫ ꯀꯤꯁꯣꯔꯅ ꯃꯈꯨꯠꯇꯨꯗ ꯇꯥꯞꯀ ꯄꯥꯏꯁꯤꯜꯂꯛꯂꯒ ꯑꯣꯏꯅꯩ ꯑꯅꯤꯗꯣ꯫ ꯂꯥꯏꯕꯤ ꯅꯨꯄꯥꯗꯨꯗ ꯀꯦꯁꯤꯟꯅꯔꯛꯏ꯫ ꯊꯥꯗꯣꯛꯑꯣꯍꯦ, ꯅꯪ ꯍꯥꯛꯇꯛꯀꯤ ꯌꯨꯝꯗꯁꯨ ꯑꯩꯁꯦ ꯏꯟꯊꯣꯔꯛꯂꯕꯅꯤ, ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯔꯤ, ꯃꯌꯥꯝ ꯂꯩꯕꯩ ꯀꯞꯄ ꯌꯥꯗꯕꯩ ꯀꯞꯇ꯭ꯔꯕꯅꯤ ꯍꯥꯏꯔꯒ ꯃꯄꯤꯗꯨ ꯇꯞ ꯇꯥꯈꯤꯕꯗꯣ ꯀꯤꯁꯣꯔꯅ ꯈꯖꯥꯏ ꯌꯧꯐꯥꯠꯇ꯭ꯔꯤꯉꯩ ꯇꯩꯊꯣꯛꯄꯤꯔꯛꯏ꯫ ꯑꯩꯅ ꯅꯪ ꯁꯤꯗ ꯄꯨꯔꯛꯏꯁꯦ ꯁꯨꯃꯥꯏꯅ ꯀꯞꯍꯟꯒꯦꯅ ꯅꯠꯇꯦ, ꯑꯩꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯅꯪꯒꯤ ꯉꯥꯛꯇꯅꯤ, ꯄꯨꯝꯅꯃꯛ ꯅꯪꯒꯤꯅꯤ꯫ ꯌꯨꯝꯒꯤ ꯃꯤꯅ ꯏꯟꯊꯣꯔꯛꯂꯒ ꯀꯩꯗꯧꯔꯒꯦ, ꯑꯩꯅ ꯅꯪꯒꯤꯗꯤ ꯀꯩꯝꯇ ꯋꯥꯠꯍꯟꯗꯅ ꯊꯝꯗꯣꯏꯁꯤꯗꯤ꯫ ꯅꯪꯅ ꯁꯤꯃ ꯋꯥꯠꯂꯦ ꯍꯥꯏꯕꯗ ꯅꯪꯗ꯭ꯔꯤꯉꯩ ꯑꯩꯅ ꯂꯣꯏꯅ ꯄꯤꯒꯅꯤ꯫ ꯅꯪꯒ ꯂꯩꯃꯤꯟꯅꯅꯕ ꯑꯩ ꯃꯧ ꯑꯍꯜ ꯈꯔꯁꯨ ꯀꯧꯒꯦ, ꯁꯤꯗ ꯆꯥꯅꯤꯡꯕ ꯆꯥꯔꯒ ꯅꯅꯤꯡꯇꯧꯅ ꯂꯩꯖꯧ꯫ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯅꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯨꯗꯤꯡꯗ ꯑꯩꯅ ꯖꯣꯔ ꯍꯩꯊꯕꯗ ꯅꯣꯡꯃꯗꯤ ꯅꯪꯒꯤ ꯅꯈꯣꯡꯗ ꯁꯣꯏꯗꯅ ꯇꯨꯔꯛꯈꯤꯅꯤ꯫ ꯃꯇꯝꯗꯣ ꯉꯥꯏꯕꯗ ꯋꯥꯔꯦ ꯑꯩ, ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯂꯥꯛꯇꯧꯕ? ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯦ, ꯑꯗꯣ ꯑꯩꯒꯤꯁꯨ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯅꯕꯥꯅꯤꯁꯨ ꯃꯁꯛ ꯈꯪꯅꯍꯟꯒꯦ꯫ ꯑꯗꯨꯕꯨ ꯅꯪꯒ ꯃꯥꯒ ꯀꯩꯁꯨ ꯂꯩꯃꯤꯟꯅꯍꯜꯂꯣꯏꯗ, ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯩꯅ ꯐꯅꯕ ꯂꯣꯏꯁꯤꯟꯒꯅꯤ, ꯅꯪꯅ ꯍꯩꯅꯗꯕ ꯑꯃꯠꯇ ꯇꯧꯔꯣꯏ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤ, ꯑꯩꯅ ꯁꯥꯎꯅꯤꯡꯅꯕ ꯑꯃꯠꯇ ꯇꯧꯔꯣꯏ ꯍꯥꯏꯕ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯗꯨꯅꯕꯨ ꯍꯅꯨꯕ ꯑꯣꯏꯔꯁꯨ ꯅꯨꯡꯉꯥꯏꯔꯨꯔꯒꯦꯅ ꯂꯥꯛꯏꯁꯤꯅꯤ꯫ ꯀꯤꯁꯣꯔꯅ ꯐꯨꯔꯤꯠꯀ ꯂꯩꯁꯟꯕꯗꯣ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ꯫ ꯃꯔꯩ ꯀꯣꯟꯗꯨꯅ ꯅꯨꯄꯥ ꯁꯨꯝꯕꯁꯨ ꯍꯩꯈ꯭ꯔꯕꯅꯤ꯫ ꯑꯃꯗꯨꯁꯨ ꯇꯒꯠ ꯇꯦꯛꯄꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯌꯛ ꯂꯥꯎꯕ ꯄꯥꯈꯪꯒꯨꯝꯅ ꯋꯥꯈꯜ ꯖꯔ ꯅꯍꯥ ꯑꯣꯏꯊꯣꯛꯈꯤ꯫ ꯁꯤꯗ ꯉꯥꯛ ꯂꯩꯔꯝꯃꯣ, ꯑꯩ ꯃꯄꯥꯟꯗ ꯃꯌꯥꯝ ꯇꯤꯜꯂꯤꯁꯤꯗ ꯉꯥꯛꯇꯪ ꯊꯣꯛꯈꯤꯒꯦ, ꯀꯤꯔꯁꯨ ꯍꯩꯅꯗ꯭ꯔꯁꯨ ꯏꯇꯩꯃ ꯍꯣꯏ ꯊꯥꯖꯤꯜꯂꯛꯀꯦꯀꯣ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤ꯫ ꯂꯥꯏꯕꯤꯁꯨ ꯅꯣꯛꯃꯤ ꯇꯍꯧꯏ꯫ ꯑꯅꯥꯟꯕ ꯑꯇꯥꯡꯕ ꯃꯨꯒꯥ ꯔꯦꯠ ꯁꯨꯠꯇꯨꯃꯒ ꯃꯤꯔꯔ ꯃꯃꯥꯡꯗꯨꯗ ꯃꯀꯣꯛꯀ ꯈꯨꯝꯃꯒ ꯃꯁꯥꯒꯤ ꯁꯛꯇꯝ ꯌꯦꯡꯗꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯉꯥꯎꯁꯤꯟꯅꯕ ꯁꯨꯅꯤꯡꯗꯕ ꯄꯥꯈꯪ ꯑꯃꯗ ꯂꯩꯗꯧ ꯁꯔꯨꯛ ꯅꯍꯥꯁꯨ ꯑꯣꯏꯔꯤꯕ ꯃꯤꯒꯤ ꯃꯀꯥꯗꯁꯨ ꯌꯦꯠꯇꯕ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯊꯣꯛꯀꯦ꯫ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯑꯅꯧꯕꯤ ꯃꯦꯗꯥꯝ ꯍꯥꯏꯗꯨꯅ ꯂꯥꯏꯕꯤꯒꯤ ꯁꯛꯇꯝ ꯅꯋꯥꯏ ꯆꯥꯏꯔꯦ꯫ ꯅꯥꯟꯅ ꯑꯅꯤꯗꯨ ꯐꯣꯇꯣꯁꯨ ꯇꯧꯕꯒꯤ ꯐꯣꯇꯣ, ꯄꯨꯟꯅ ꯀꯥꯞꯃꯤꯟꯅꯕ ꯐꯣꯇೋ, ꯑꯅꯧꯕꯤ ꯑꯣꯏꯕꯒꯤ ꯂꯧꯕ ꯐꯣꯇೋ ꯅꯋꯥꯏ ꯆꯥꯏꯔꯦ꯫ ꯃꯗꯨ ꯎꯔꯒ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯂꯝꯃꯤ ꯐꯤꯔꯦꯞꯄꯗꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯃꯆꯥꯒꯤ ꯃꯇꯝ ꯄꯤꯗ꯭ꯔꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯥꯒꯤ ꯑꯅꯧꯕ ꯅꯨꯄꯤꯒ ꯑꯣꯏꯅꯕꯒꯤ ꯐꯣꯇೋ ꯉꯥꯛꯇꯅꯤ ꯆꯤꯡꯈꯠꯂꯨꯕꯒ ꯅ꯭ꯌꯨꯁꯐꯤꯠ ꯈꯨꯗꯤꯡꯗꯅ꯫ ꯇꯥꯝꯅꯥꯅ ꯄꯥꯎꯁꯨ ꯈꯪꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯃꯨꯛꯁꯨ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯕꯗ ꯈꯤꯇꯪ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫
ꯃꯁꯤꯁꯨ ꯁꯛ ꯇꯥꯛꯄ ꯉꯝꯗ꯭ꯔꯤꯕ ꯊꯃꯣꯏꯒꯤ ꯃꯔꯤ ꯑꯃꯅꯤ꯫ ꯈꯨꯠ ꯊꯤꯟꯗꯨꯅ ꯂꯩꯅꯔꯤꯕ ꯃꯔꯤꯗꯣ ꯁꯤꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯄꯁꯨ ꯉꯝꯗ꯭ꯔꯤ꯫ ꯋꯥꯈꯜꯗꯨꯗ ꯌꯥꯟꯁꯤꯟꯗꯨꯅ ꯌꯥꯎꯔꯛꯏꯕ ꯃꯍꯥꯛꯇꯨꯁꯨ ꯃꯔꯤ ꯑꯃꯅꯅꯤ ꯍꯥꯏꯕ ꯈꯖꯤꯛꯇꯐꯥꯎ ꯈꯪꯂꯗ꯭ꯔꯤ꯫ ꯏꯉꯥꯎ ꯉꯥꯎꯖꯕ, ꯃꯤꯒꯤꯇ ꯈꯟꯖꯕ, ꯃꯥꯂꯪꯕꯒꯨꯝꯕ ꯏꯊꯛ ꯊꯛꯄ ꯏꯃꯣꯟ ꯃꯣꯟꯕ ꯃꯍꯥꯛꯇꯣ ꯉꯥꯏꯉꯝꯗꯅ ꯑꯍꯤꯡꯗꯨꯃꯁꯨ ꯆꯤꯟꯅꯥꯆꯤꯟꯅ ꯂꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯗꯨꯅ ꯏꯄꯥꯏ ꯈꯔ ꯍꯧꯗꯨꯅ ꯑꯌꯨꯛꯇꯨ ꯌꯥꯍꯧ ꯈꯔ ꯊꯦꯡꯉꯤ, ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯒ ꯍꯧꯒꯠꯂꯛꯏ꯫ ꯉꯔꯥꯡꯁꯨ ꯑꯍꯤꯡꯗꯨꯃ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯕꯗ ꯅꯣꯡ ꯈꯔ ꯈꯔ ꯉꯥꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯑꯣꯏꯅ ꯇꯨꯝꯈꯤꯕꯅ ꯊꯦꯡꯈꯤꯕꯅꯤ꯫ ꯄꯨꯡꯗꯨ ꯎꯕꯗꯗꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯏꯔꯨ ꯃꯥꯏꯊꯖꯅꯕ ꯕꯥꯠꯔꯨꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯤꯟꯊꯣꯏꯅ ꯅꯤꯡꯉꯣꯜꯒꯤ ꯈꯨꯕꯣꯝ ꯃꯐꯥꯏꯒꯟꯗ ꯕꯥꯝ ꯇꯩꯔꯒ ꯃꯁꯜꯗꯨ ꯅꯣꯏꯈꯥꯏꯕꯤꯔꯝꯃꯤ꯫ ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯟꯁꯥꯡꯗꯣ ꯁꯦꯜ ꯌꯥꯝ ꯌꯥꯎꯗꯦ ꯍꯥꯏꯗꯅ ꯂꯩꯔꯛꯇ꯭ꯔꯃꯛꯁꯨ ꯇꯣꯛꯎ ꯍꯥꯏꯕꯅꯤꯗ꯫ ꯏꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯡ ꯐꯥꯗꯣꯛ ꯈꯛ ꯍꯥꯏꯔꯨꯕꯗ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯔꯛꯏ ꯍꯥꯏꯗꯅ ꯑꯃꯨꯛ ꯆꯩꯕꯤꯒꯦꯔꯥ ꯑꯩꯕꯣ? ꯑꯩꯅ ꯉꯥꯡꯕ ꯋꯥꯕꯨ ꯀꯩꯅꯣ? ꯑꯃꯗ ꯇꯥꯔꯒ ꯑꯃꯗ ꯑꯗꯨꯝ ꯊꯥꯗꯣꯛꯈꯣ꯫ ꯅꯨꯡꯉꯥꯏꯔꯤꯅꯤꯅꯦ ꯍꯥ? ꯊꯕꯛꯁꯨ ꯆꯠꯄ ꯉꯝꯗ꯭ꯔꯦ, ꯀꯩꯊꯦꯜꯗꯒꯤ ꯌꯨꯝ ꯇꯥꯟꯗꯅ ꯈꯣꯡꯅꯒ ꯍꯜꯂꯛꯇꯅ ꯃꯤ ꯈ꯭ꯋꯥꯏꯒ ꯃꯥꯟꯅꯕ ꯗꯤꯍꯤ ꯑꯣꯏꯔꯗꯤ ꯐꯩ꯫ ꯕꯣꯔꯤꯁꯁꯨ ꯊꯕꯛ ꯆꯠꯂꯝꯗꯥꯏ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯆꯦꯒ ꯃꯃꯥꯒꯒꯤ ꯅꯥꯛꯇ ꯈꯗꯥꯡ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯊꯥꯗꯔꯨꯒꯦ ꯍꯥꯏꯅ ꯆꯪꯉꯛꯂꯝꯃꯤ꯫ ꯐꯃꯥꯡꯗꯨꯗ ꯂꯦꯞꯄꯒ ꯔꯝꯕꯣ ꯖꯦꯠꯂꯤꯁꯤ ꯃꯉꯥꯏꯅꯦ, ꯑꯩꯅ ꯀꯣꯜ ꯄꯥꯏꯔꯛꯇ꯭ꯔꯁꯨ ꯌꯨꯝꯐꯥꯎ ꯑꯗꯨꯝ ꯑꯣꯇꯣ ꯑꯃ ꯐꯥꯔꯒ ꯂꯥꯛꯑꯒ ꯏꯃꯥꯗꯩ ꯁꯦꯜꯅ ꯕꯔꯥ ꯀꯣꯛ ꯄꯤꯈꯤꯕꯁꯨ ꯌꯥꯏ꯫ ꯏꯃꯥꯒꯤ ꯋꯥꯕꯨ ꯄꯛꯉꯥꯡ ꯉꯥꯡꯖꯔꯁꯨ ꯄꯤꯌꯨ ꯍꯥꯏꯔꯤꯈꯩ ꯄꯤꯕꯁꯤꯕꯨ꯫ ꯅꯤꯡꯉꯣꯜꯅ ꯌꯥꯔꯦ, ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ, ꯇꯥꯅꯤꯡꯗꯦ, ꯍꯛꯆꯥꯡꯅ ꯃꯔꯣꯝ ꯅꯨꯡꯉꯥꯏꯇꯕꯅꯦ, ꯁꯦꯟꯗꯜꯁꯤꯅ ꯂꯪꯉꯛꯀꯅꯤ꯫ ꯕꯣꯔꯤꯁꯅ ꯍꯣꯏ ꯏꯆꯦꯅꯤ ꯍꯥꯏꯗꯅ ꯅꯨꯡꯁꯤꯗꯅ ꯍꯥꯏꯕꯅꯤ, ꯆꯩꯅꯥ ꯈꯥꯡꯃꯤꯟꯅꯍꯧꯔꯣ ꯅꯃꯥꯅ ꯑꯩꯁꯨ ꯆꯠꯆꯔꯨꯈꯤꯒꯦ ꯍꯥꯏꯔꯒ ꯃꯌꯨꯝꯗꯩ ꯊꯣꯔꯛꯂꯝꯃꯤ꯫ ꯕꯨꯂꯦꯠꯇꯨ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯍꯦꯜꯃꯦꯠꯀ ꯎꯞꯇꯦ ꯊꯧꯗꯣꯔꯛꯏ꯫ ꯄꯣꯁ ꯑꯗꯨꯝ ꯇꯥꯏ, ꯃꯥꯅ ꯒꯥꯔꯤ ꯊꯧꯔꯛꯄꯗ ꯌꯦꯡꯅꯔꯒ ꯂꯩꯍꯧꯕ ꯃꯤꯁꯨ ꯌꯥꯎꯏ꯫ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁ꯭ꯇꯥꯐ ꯃꯌꯥꯝꯒꯤ ꯄꯥꯔꯀꯤꯡ ꯂꯣꯝꯗ ꯃꯥꯁꯨ ꯊꯧꯖꯤꯜꯂꯛꯂꯒ ꯈꯥꯝꯃꯝꯃꯤ꯫ ꯁꯣꯗꯨ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗ ꯍꯨꯛꯆꯤꯜꯂꯒ ꯍꯨꯔꯨ ꯍꯨꯔꯨ ꯎꯪꯉ ꯆꯪꯉꯛꯄꯗ ꯈꯨꯗꯣꯝꯕꯤꯗꯩ ꯄꯥꯏꯊꯣꯛꯈ꯭ꯔꯒ ꯊꯣꯏꯒꯤ ꯂꯥꯏꯕꯛꯇ ꯀꯣꯛ ꯂꯥꯎꯊꯣꯝꯈꯤ꯫ ꯑꯌꯣ ꯍꯥꯏꯔꯒ ꯃꯔꯥꯏꯕꯛꯇ ꯃꯈꯨꯠ ꯑꯅꯤꯅ ꯀꯟꯅ ꯅꯝꯁꯤꯜꯂꯝꯃꯤ꯫ ꯕꯣꯔꯤꯁ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯈꯤꯇꯪ ꯊꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯁꯨ ꯅꯥꯟꯕ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯁꯣꯔꯤ, ꯑꯇꯝꯗꯅ ꯇꯧꯒꯦꯅ ꯇꯧꯕ ꯅꯠꯇꯦ, ꯁꯥꯎꯅꯨꯀꯣ꯫ ꯊꯣꯏꯅ ꯃꯈꯨꯠ ꯁꯠ ꯀꯟꯊꯣꯛꯑꯒ ꯌꯥꯔꯦ ꯈꯪꯉꯦ, ꯁꯣꯏꯕ ꯑꯣꯏꯔꯁꯨ ꯅꯪꯅꯕ ꯇꯧꯔꯗꯤ ꯐꯨꯗ ꯐꯨꯅꯤꯡꯉꯤ꯫ ꯕꯣꯔꯤꯁꯁꯨ ꯇꯥꯅꯤꯡꯗꯕꯒꯤ ꯃꯥꯏꯊꯣꯡ ꯑꯦꯛꯁꯄ꯭ꯔꯦꯁꯟꯗꯨ ꯎꯠꯂꯛꯏ꯫ ꯑꯗꯨꯒ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯁꯣꯗꯨ ꯈꯨꯜꯂ ꯆꯪꯈꯤꯕꯗꯣ ꯊꯣꯏ ꯃꯃꯤꯠ ꯐꯩꯖꯩ ꯌꯦꯡꯍꯧꯏ꯫ ꯁꯣꯅꯤꯀꯥꯏ ꯃꯅꯥꯛ ꯍꯦꯛ ꯆꯪꯈꯤꯕꯗꯅ ꯍꯦꯜꯂꯤ ꯁꯥꯎꯅꯤꯡꯕ꯫ ꯑꯁꯤꯗ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯔꯦ ꯀꯥꯏꯅ ꯆꯠꯈ꯭ꯔꯗꯤ ꯈꯨꯕꯥꯛꯁꯦ ꯍꯧꯅ ꯍꯧꯅ ꯍꯦꯛ ꯈꯨꯅꯤꯍꯦ ꯍꯥꯏꯔꯒ ꯃꯥꯁꯨ ꯃꯄꯥꯟꯂꯣꯝ ꯊꯣꯛꯈꯤ꯫ ꯕꯣꯔꯤꯁꯁꯨ ꯁ꯭ꯇꯥꯐ ꯃꯌꯥꯝꯒꯤ ꯗ꯭ꯔꯦꯁ ꯍꯣꯡꯐꯝꯗꯨꯗ ꯆꯪꯉꯒ ꯃꯐꯤ ꯍꯣꯡꯂꯒ ꯊꯣꯔꯛꯏ꯫ ꯑꯦꯔꯣꯟꯅ ꯃꯥꯒꯤ ꯀꯦꯕꯤꯟ ꯂꯣꯝꯗ ꯆꯪꯈꯤꯕꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯁꯨ ꯇꯥꯟꯅꯔꯛꯏ, ꯊꯣꯡꯖꯤꯜꯗ ꯂꯦꯞꯄꯒ ꯃꯦ ꯑꯥꯏ ꯀꯝ ꯏꯟ ꯁꯔ? ꯀꯧꯔꯛꯇ꯭ꯔꯁꯨ ꯌꯥꯔꯦꯗ ꯅꯪꯗꯤ, ꯆꯪꯉꯣ꯫ ꯑꯃꯗꯨꯁꯨ ꯍꯦꯛꯇ ꯍꯦꯟꯖꯤꯜꯂꯤ ꯄꯣꯠꯅꯤ꯫ ꯕꯣꯔꯤꯁꯁꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯐꯝꯃꯣ, ꯀꯩ ꯂꯩꯔꯒꯦ? ꯑꯦꯔꯣꯟꯁꯨ ꯀꯣꯠꯇꯨ ꯂꯧꯊꯣꯛꯑꯒ ꯃꯥꯒꯤ ꯐꯝꯐꯝꯗ ꯐꯝꯊꯔꯛꯂꯦ꯫ ꯁꯔ, ꯄꯦꯟ ꯀꯤꯂꯔ ꯃꯁꯜꯒꯨꯝꯕ ꯄꯦꯟ ꯇꯧꯕꯩ ꯇꯦꯕ꯭ꯂꯦꯠ ꯑꯝꯇ ꯏꯕꯤꯌꯨ꯫ ꯀꯅꯥꯒꯤꯅꯣ? ꯅꯪꯒꯤꯔꯣ? ꯅꯠꯇꯦ, ꯑꯩꯈꯣꯏ ꯆꯦꯒꯤꯅꯤ꯫ ꯀꯩ ꯇꯧꯔꯦ ꯍꯥꯏꯒꯦ? ꯊꯥꯕꯜ ꯆꯣꯡꯉꯨꯔꯕꯣ? ꯑꯗꯨꯁꯨ ꯃꯇꯝ ꯅꯠꯇꯦꯅꯦ, ꯍꯟꯗꯛꯅ ꯀꯔꯝꯕ ꯍꯨꯏꯅ ꯑꯃꯨꯛ ꯇꯥꯟꯅꯔꯛꯑꯦ ꯍꯥꯏꯒꯦ? ꯍꯦꯔꯣ ꯁꯥꯗꯅ ꯉꯔꯥꯡ ꯊꯕꯛ ꯍꯜꯂꯛꯑꯒ ꯀꯩꯊꯦꯜꯗ ꯆꯪꯉꯒ ꯑꯦꯟꯁꯥꯡ ꯂꯩꯔꯨꯔꯦ, ꯑꯗꯨꯒ ꯕꯔꯥ ꯀꯣꯟꯅꯗꯦꯅ ꯌꯨꯝꯐꯥꯎ ꯈꯣꯡꯍꯜꯂꯛꯏ꯫ ꯑꯦꯔꯣꯟꯁꯨ ꯉꯔꯥꯡ ꯊꯦꯡꯅꯔꯝꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯊꯤꯜꯂꯝꯃꯒꯦ ꯍꯥꯏꯕꯐꯥꯎ ꯌꯥꯗꯅ ꯂꯩꯍꯧꯕꯅꯤ꯫ ꯃꯥꯏ ꯒꯥꯔꯤ ꯃꯆꯥꯗꯨꯗ ꯆꯠꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯕꯣ ꯒꯥꯔꯤꯗꯨꯕꯣ? ꯏꯃꯥꯅ ꯊꯕꯛ ꯑꯃ ꯆꯠꯀꯅꯤꯅ ꯄꯨꯈꯤꯕꯅꯤ꯫ ꯈꯪꯗꯦ, ꯑꯩꯈꯣꯏ ꯆꯦꯁꯦ ꯄꯨꯔꯥ ꯕꯦꯔꯥꯅꯤ꯫ ꯃꯤꯉꯣꯟꯗ ꯋꯥ ꯉꯥꯡꯕꯁꯨ ꯇꯟꯕꯅꯤ, ꯑꯣꯇꯣ ꯑꯃ ꯐꯥꯔꯒ ꯌꯨꯝꯐꯥꯎ ꯊꯤꯜꯍꯜꯂꯒ ꯕꯔꯥ ꯈꯔ ꯆꯥꯎꯔꯁꯨ ꯑꯗꯨꯝ ꯄꯤꯊꯣꯛ ꯌꯥꯕꯗꯨ꯫ ꯑꯦꯔꯣꯟꯗꯣ ꯊꯋꯥꯏ ꯈꯔ ꯋꯥꯖꯔꯤ ꯄꯣꯠꯅꯤ꯫ ATMꯒ ꯑꯝꯇ ꯄꯥꯏꯗ꯭ꯔꯣ ꯑꯗꯨꯕꯣ? ATM ꯊꯣꯡ ꯂꯣꯜꯂꯝꯕ ꯑꯗꯨꯒꯤꯅꯤ ꯍꯥꯏ꯫ ꯃꯥꯁꯨ ꯖꯥꯇꯤ ꯌꯦꯡꯖꯕꯅꯤꯗ ꯁꯔ, ꯋꯥꯈꯜꯁꯨ ꯌꯥꯝ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯖꯩ ꯃꯁꯥꯒꯤ, ꯑꯗꯨꯅ ꯋꯥ ꯑꯃ ꯍꯥꯏꯗ꯭ꯔꯤꯉꯩ ꯊꯕꯛ ꯇꯧꯗ꯭ꯔꯤꯉꯩꯗ ꯅꯦꯒꯦꯇꯤꯚ ꯍꯥꯟꯅ ꯑꯗꯨꯝ ꯈꯜꯂꯦ ꯁꯔ, ꯑꯗꯨꯅꯅꯤ ꯃꯤꯁꯨ ꯈꯔ ꯉꯝꯗꯕ꯫ ꯉꯔꯥꯡ ꯑꯩꯒ ꯊꯦꯡꯅꯩ, ꯑꯩꯅ ꯊꯤꯟꯕꯤꯔꯝꯃꯒꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ, ꯌꯥꯔꯅꯤ ꯄꯣꯠ ꯂꯩꯗ ꯋꯥꯠꯂꯤꯅ ꯂꯩꯍꯧꯕꯅꯤ꯫ ꯌꯥꯔꯣꯏ, ꯑꯩꯈꯣꯏ ꯆꯦꯗꯤꯅꯦ ꯖꯥꯠ ꯑꯃ ꯇꯧꯕꯅꯤ, ꯁꯔꯣꯏ ꯍꯩꯅꯗꯕꯒꯤ ꯅꯠꯇꯦ, ꯃꯤꯒꯤ ꯃꯇꯦꯡ ꯂꯧꯕ ꯀꯩꯁꯨ ꯅꯠꯇꯕꯗ ꯍꯦꯛꯇ ꯌꯥꯗꯕꯅꯤ, ꯃꯌꯥꯝꯒ ꯈꯔ ꯃꯥꯟꯅꯗꯕꯅꯤ꯫ ꯇꯧꯕꯗꯤ ꯃꯁꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗꯨꯅꯅꯤꯗ꯫ ꯁꯥꯍꯤꯇ꯭ꯌꯗ ꯉꯥꯎꯕ, ꯏꯕꯗ ꯊꯋꯥꯏ ꯂꯨꯞꯄ ꯀꯥꯡꯕꯨꯁꯦ ꯑꯣꯚꯔ ꯊꯤꯡ, ꯑꯣꯚꯔ ꯇ꯭ꯔꯁ, ꯑꯣꯚꯔ ꯁꯤ ꯍꯥꯏꯗꯨ ꯇꯧꯕꯅꯤ꯫ ꯋꯥꯈꯜꯃꯛꯇ ꯈꯜꯂꯁꯨ ꯃꯌꯥꯝꯗ ꯍꯦꯟꯖꯤꯟꯅ ꯂꯨꯁꯤꯟꯅ ꯈꯟꯕ, ꯑꯗꯨꯒ ꯃꯤꯒꯤ ꯃꯑꯣꯡ ꯃꯇꯧ, ꯃꯤꯒꯤ ꯃꯤꯠꯌꯦꯡ, ꯋꯥ ꯉꯥꯡꯊꯣꯔꯛꯄꯗ ꯋꯥꯍꯩ ꯃꯥꯟꯅꯔꯁꯨ ꯈꯣꯟꯊꯣꯛ ꯈꯦꯠꯅꯕ, ꯁꯨꯝꯕ ꯌꯥꯝ ꯌꯦꯡꯕꯅꯤ꯫ ꯀꯩꯁꯨ ꯅꯠꯇꯗ ꯐꯤꯡꯒꯠꯀꯅꯤ, ꯀꯩꯁꯨ ꯅꯠꯇꯗ ꯇꯞꯊꯔꯛꯀꯅꯤ,
ꯃꯣꯏꯁꯤꯗꯤ ꯌꯥꯝ ꯐꯖꯅ ꯂꯣꯏꯅꯕꯤꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯃꯤ ꯑꯃ ꯎꯕꯒ ꯃꯈꯣꯏꯅ ꯃꯤ ꯎꯕꯒ ꯈꯦꯠꯅꯩ ꯃꯈꯣꯏꯅ ꯃꯤ ꯎꯕꯗꯗꯤ ꯅꯨꯡ ꯐꯥꯎꯅ ꯎꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯑꯗꯨꯅꯅꯤ ꯃꯤꯅ ꯃꯣꯏꯒꯤ ꯃꯅꯤꯡꯗ ꯋꯥ ꯉꯥꯡꯍꯧꯕꯁꯨ ꯇꯟꯕ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯃꯤꯒꯤ ꯃꯇꯦꯡ ꯂꯧꯖꯔꯣꯏꯅ ꯍꯣꯠꯅꯕ ꯀꯥꯡꯕꯨꯅꯤ ꯍꯣꯏ ꯁꯥꯔ ꯀꯩꯁꯨ ꯅꯠꯇꯕꯗ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯤꯜꯂꯦ ꯃꯇꯣꯝꯇ ꯀꯞꯄꯒ ꯂꯩꯔꯝꯕꯅ ꯀꯣꯡꯒꯥꯏꯅꯤ ꯀꯅꯥꯝ ꯈꯟꯅꯗ꯭ꯔꯁꯨ ꯃꯆꯤꯗ ꯑꯗꯨꯝ ꯎꯉꯝꯃꯦ ꯑꯗꯨꯗ ꯏꯃꯥꯅ ꯃꯀꯣꯛ ꯆꯥꯛꯂꯛꯑꯅꯤꯅ ꯃꯥꯏ ꯁꯤꯟꯐꯝꯁꯦ ꯄꯥꯝꯗ꯭ꯔꯕꯅꯤ ꯃꯁꯥꯅ ꯄꯥꯝꯖꯕ ꯁꯤꯟꯐꯝꯗꯨꯗꯤ ꯊꯤꯡꯕꯤꯗꯕꯅ ꯐꯩꯗ ꯅꯣꯏ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠꯇꯨꯅ ꯃꯥꯒꯤ ꯊꯧꯅꯥ ꯑꯣꯏꯗꯣꯏꯅꯤ ꯀꯩꯒꯨꯝꯕ ꯑꯃꯗ ꯋꯥꯈꯜ ꯍꯟꯊꯈ꯭ꯔꯗꯤ ꯕꯦꯔꯥ ꯀꯥꯕꯅꯤ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯁꯨꯁꯥꯏꯠ ꯀꯦꯁ ꯊꯣꯛꯂꯛꯏꯁꯦ ꯃꯣꯏꯁꯤ ꯗꯤꯄ꯭ꯔꯦꯁꯟ ꯌꯥꯝ ꯆꯠꯂꯦ ꯑꯗꯨꯅꯅꯤ ꯋꯥꯗꯣ ꯑꯃꯨꯛ ꯍꯣꯡꯗꯣꯔꯛꯏ ꯈꯗꯥꯡꯗ ꯑꯣꯏꯅ ꯆꯠꯂ ꯂꯩꯔꯦ ꯑꯩ ꯍꯤꯗꯥꯛ ꯏꯔꯒꯦ ꯍꯥꯏꯗꯨꯅ ꯍꯤꯗꯥꯛꯇꯣ ꯏꯕꯤꯔꯦ ꯕꯣꯔꯤꯁꯁꯨ ꯍꯤꯗꯥꯛ ꯃꯃꯤꯡꯗꯣ ꯄꯨꯔꯒ ꯊꯣꯛꯈꯤ ꯃꯥꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯅꯤꯡꯉꯣꯜꯗ ꯇꯦꯛꯁ ꯊꯥꯖꯤꯜꯂꯤ ꯆꯤꯟꯊꯤꯕꯤ ꯗꯤꯂꯤꯚꯔꯗꯤ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯔꯤꯄ꯭ꯂꯥꯏꯗꯤ ꯂꯥꯛꯑꯝꯗꯦ ꯃꯥꯁꯨ ꯃꯥꯒꯤ ꯃꯊꯧꯅꯒ ꯆꯤꯟꯈꯠꯂꯛꯄꯒ ꯐꯣꯟ ꯃꯈꯥ ꯇꯥꯅ ꯄꯥꯏꯔꯨꯕꯒ ꯁꯪꯈꯤꯗ꯭ꯔꯦ ꯍꯣꯔꯦꯟ ꯁꯪꯂꯕ ꯀꯥꯟꯗ ꯌꯦꯡꯗꯧꯔꯤꯕꯅꯤ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯛꯑꯝꯗ꯭ꯔꯒꯅ ꯑꯃꯨꯛꯀ ꯊꯥꯖꯤꯟꯗꯧꯔꯤꯕꯅꯤ ꯄꯨꯡ 11 ꯈꯔ ꯍꯦꯜꯂꯦ ꯇꯥꯝꯅꯥꯏ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯉꯁꯤꯗꯤ ꯉꯥꯟꯕꯤꯁꯨ ꯀꯗꯥꯏꯗꯅꯣꯃ ꯆꯠꯂꯨꯅꯕ ꯐꯤꯔꯦꯞꯄ ꯂꯥꯛꯄ ꯑꯣꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯦ ꯉꯥꯟꯕꯤꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯐꯤꯔꯦꯞꯄꯅ ꯏꯇꯩꯃ ꯀꯩ ꯊꯕꯛ ꯂꯩꯒꯦ ꯏꯕꯨꯡꯉꯣ ꯑꯩꯁꯦ ꯂꯨꯍꯣꯡꯕ ꯑꯃꯒꯤ ꯄꯣꯠꯌꯦꯡ ꯄꯤꯔꯨꯗꯕ ꯌꯥꯗ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ ꯁꯔꯒꯤ ꯃꯅꯥꯛꯇꯁꯨ ꯆꯪꯉꯝꯒꯦ ꯍꯣꯏ ꯏꯇꯩꯃ ꯌꯥꯅꯤ ꯑꯗꯨꯝ ꯏꯇꯩꯃ ꯋꯥꯏ ꯁꯛꯅ ꯆꯠꯊꯣꯛꯄꯤꯔꯨꯔꯣ ꯉꯥꯟꯕꯤ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯏꯃꯨꯡ ꯆꯪꯁꯤꯜꯂꯛꯄꯗ ꯆꯥꯛꯈꯨꯝꯗ ꯀꯣꯟ ꯂꯤꯛ ꯃꯆꯤ ꯂꯦꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯇꯥꯝꯅ ꯆꯥꯛꯈꯨꯝꯗ ꯂꯩꯔꯝꯕꯅꯤ ꯈꯪꯉꯤ ꯉꯥꯟꯕꯤ ꯃꯈꯣꯏ ꯑꯅꯤꯈꯛ ꯂꯩꯕꯅ ꯀꯅꯥ ꯑꯃ ꯑꯣꯏꯔꯣꯏ ꯈꯪꯕꯅꯤ ꯆꯪꯁꯤꯜꯂꯛꯄꯗ ꯋꯥꯏꯠ ꯄꯥꯎꯗꯔ ꯈꯔ ꯀꯣꯝꯄꯥꯛꯇꯨꯗ ꯍꯥꯞꯂꯒ ꯃꯈꯨꯠ ꯑꯅꯤ ꯆꯪꯂꯒ ꯏꯁꯤꯡ ꯈꯔꯁꯨ ꯍꯩꯗꯨꯅ ꯀꯟꯅ ꯅꯣꯏꯗꯨꯅ ꯇꯣꯠꯂꯝꯃꯤ ꯃꯁꯜ ꯊꯧꯅꯥ ꯄꯨꯊꯣꯛꯄꯅ ꯁꯣꯔꯄꯣꯛ ꯊꯤꯡꯂꯒ ꯇꯣꯠꯂꯤ ꯆꯪꯁꯤꯟꯗꯨꯅ ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ ꯇꯥꯝꯅ ꯁꯣꯔ ꯑꯃꯨꯛꯇꯪ ꯃꯨꯛꯇꯅ ꯍꯣꯜꯂꯤ ꯁ꯭ꯅꯣꯃꯦꯟ ꯁꯥꯒꯦ ꯀꯗꯥꯏꯗꯩ ꯈꯜꯂꯛꯏ ꯋꯥꯈꯜꯅꯣ ꯑꯗꯨꯅ ꯑꯇꯥꯅ ꯁ꯭ꯅꯣꯃꯦꯟ ꯁꯥꯗꯣꯏꯕ ꯔꯕꯔꯃꯦꯟ ꯑꯣꯏꯅ ꯁꯥꯔꯣ ꯁꯤꯁꯨ ꯉꯧꯔꯣꯛ ꯉꯧꯔꯤꯁꯤꯗꯤ ꯐꯣꯟꯗ ꯃꯤꯅ ꯁꯥꯕꯗꯣ ꯉꯧꯏ ꯁꯤꯅ ꯁꯥꯗꯧ ꯅꯠꯇꯦ ꯃꯤ ꯇꯥꯝꯅ ꯃꯈꯨꯠ ꯆꯞ ꯂꯦꯞꯄꯒ ꯏꯄꯪ ꯄꯪꯅ ꯌꯦꯡꯉꯛꯏ ꯑꯗꯨꯗꯤ ꯊꯨꯝꯅ ꯁꯥꯗꯣꯏꯔꯥ ꯎꯟ ꯇꯥꯕ ꯃꯐꯝꯗ ꯁꯥꯒꯗꯕ ꯎꯟ ꯇꯥꯕ ꯃꯐꯝꯗ ꯆꯠꯂꯨꯁꯦ ꯑꯩ ꯎꯟ ꯆꯥꯅꯤꯡꯉꯦ ꯁꯦꯂꯨꯡꯕ ꯌꯥꯔꯣꯏ ꯅꯈꯨꯠꯇꯣ ꯍꯥꯝꯃꯨ ꯇꯥꯝꯅꯁꯨ ꯀꯌꯥ ꯅꯤꯡꯉꯥꯏ ꯇꯧꯔꯝꯗꯦ ꯕꯥꯁꯟꯗꯨꯗ ꯃꯈꯨꯠꯇꯣ ꯖ꯭ꯔꯣ ꯖ꯭ꯔꯣ ꯁꯥꯄꯣꯟꯅ ꯅꯣꯏꯔꯒ ꯍꯥꯝꯂꯒ ꯐ꯭ꯔꯪ ꯐ꯭ꯔꯪ ꯀꯟꯊꯣꯔꯛꯄꯗ ꯐꯤꯔꯦꯞꯄꯒꯤ ꯃꯃꯤꯠꯇ ꯆꯣꯡꯉꯤ ꯈꯪꯎꯏ ꯎꯏꯁꯤꯜꯂꯤ ꯈꯤꯇꯪꯁꯨ ꯃꯉꯛꯇꯣ ꯍꯟꯗꯣꯔꯛꯂꯒ ꯇꯥꯝꯅꯗꯤ ꯑꯗꯨꯒ ꯎꯔꯝꯗꯦ ꯁꯦꯠꯂꯤꯕ ꯑꯔꯥꯡꯕ ꯄꯦꯟꯇꯨꯗ ꯁꯠ ꯁꯠ ꯇꯩꯊꯣꯛꯑꯒ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯏ ꯆꯥꯛ ꯂꯥꯝꯃꯤ ꯏꯅꯦꯅ ꯊꯣꯡꯉꯝꯃꯕꯅꯤ ꯅꯪ ꯂꯥꯛꯑꯒ ꯆꯥꯃꯤꯟꯅꯒꯦꯅ ꯉꯥꯏꯔꯤꯅꯤ ꯏꯇꯣꯝ ꯆꯥꯕꯗꯣ ꯄꯨꯛ ꯊꯜꯂꯣ ꯌꯥꯗꯦ ꯂꯥꯛꯑꯣ ꯆꯥꯎ ꯂꯥꯛꯑꯣ ꯑꯩ ꯁꯪꯕꯤꯒꯦ ꯑꯗꯣ ꯅꯪ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛ ꯀꯔꯝ ꯀꯥꯟ ꯆꯠꯇꯣꯏꯅꯣ ꯑꯩ ꯂꯥꯛꯀꯦꯀꯣ ꯍꯥꯏꯗꯣꯛꯇꯕꯤꯗ ꯂꯣꯟꯅ ꯆꯠꯈꯤꯅꯣ ꯍꯥꯏꯁꯤꯅꯤ ꯉꯥꯡꯗꯅ ꯗꯥꯏꯅꯤꯡ ꯇꯦꯕꯜꯒꯤ ꯆꯤꯌꯔꯗꯨꯗ ꯐꯝꯊꯔꯛꯂꯝꯃꯤ ꯐꯤꯔꯦꯞꯄꯁꯨ ꯐꯝꯃꯤ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯤꯔꯒ ꯊꯝꯂꯤꯕ ꯆꯥꯛꯇꯣ ꯍꯥꯡꯗꯣꯛꯂꯒ ꯇꯥꯝꯅ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯑꯦꯟꯁꯥꯡꯗꯣ ꯀꯥꯡꯁꯣꯏ ꯑꯣꯏꯔꯁꯨ ꯉꯥ ꯐꯥꯎ ꯊꯥꯛꯂꯝꯗꯦ ꯉꯥꯔꯤ ꯐꯥꯎꯕ ꯊꯥꯛꯑꯝꯒꯗꯧꯕ ꯃꯥꯟꯗꯦ ꯉꯥꯔꯧꯁꯨ ꯌꯥꯎꯗꯦ ꯃꯣꯔꯣꯛ ꯀꯥꯟꯆꯤꯅꯤ ꯇꯥꯝꯅꯥꯅ ꯑꯦꯟꯁꯥꯡꯗꯣ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯗꯅ ꯊꯤꯗꯅ ꯆꯥꯔꯤꯕꯗꯣ ꯐꯤꯔꯦꯞꯄꯁꯨ ꯌꯦꯡꯉꯤ ꯆꯥꯛ ꯇꯣꯠꯄ ꯈꯛ ꯅꯠꯇꯦ ꯆꯥꯛꯈꯨꯝ ꯈꯨꯗꯤꯡꯒꯤ ꯍꯨꯛꯄꯗꯣ ꯌꯦꯡꯂꯝꯃꯤ ꯎꯏ ꯃꯥꯁꯨ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯣꯛꯂꯤꯕ ꯆꯕꯠꯅꯕ ꯃꯁꯥꯗꯨꯅ ꯆꯥꯛꯈꯣꯝ ꯆꯥꯎꯅ ꯆꯥꯎꯅ ꯍꯨꯛꯄꯗꯣ ꯃꯌꯦꯛ ꯂꯥꯅ ꯇꯥꯔꯤꯕ ꯄꯤꯔꯣꯏꯅꯕ ꯁꯛꯇꯝ ꯇꯥꯛꯏ ꯈꯥꯡꯖꯤꯟꯕ ꯃꯁꯛꯇꯨꯅ ꯂꯩꯔꯦ ꯑꯋꯥꯠꯄ ꯑꯃ ꯇꯥꯛꯂꯤ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯅꯤꯡ ꯊꯨꯡꯗꯕ ꯑꯃ ꯇꯞꯅ ꯍꯪꯉꯤ ꯍꯥꯎꯕ꯭ꯔꯥ ꯃꯖꯥꯏꯕꯦꯝꯃ ꯏꯪ ꯏꯪꯅ ꯅꯨꯡꯁꯤꯅ ꯅꯥꯞꯄꯗ ꯍꯨꯝꯖꯤꯜꯂꯛꯄ ꯑꯅꯛꯄ ꯈꯣꯟꯖꯦꯜ ꯀꯌꯥꯗꯤ ꯅꯨꯡꯁꯤꯔꯨꯏ ꯀꯌꯥꯗꯤ ꯁꯨꯝꯍꯠꯂꯨꯏ ꯁꯨꯔ ꯌꯥꯎꯗꯕ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯗꯣ ꯃꯉꯛ ꯅꯣꯝꯗꯨꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ ꯈꯨꯝꯂꯝꯂꯒ ꯑꯃꯨꯔꯛꯇꯤ ꯍꯨꯛꯈꯤ ꯆꯥꯛꯇꯣ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯕꯗꯣ ꯍꯨꯛꯂꯛꯈꯤꯗ꯭ꯔꯦ ꯃꯉꯛ ꯅꯣꯟꯊꯔꯒ ꯃꯈꯨꯠꯅ ꯆꯥꯛ ꯄꯨꯈꯝꯗꯨꯗ ꯉꯥꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯇꯧꯗꯨꯗ ꯑꯃꯨꯛꯁꯨ ꯍꯪꯂꯨꯏ ꯀꯩꯗꯧꯔꯒꯦ ꯄꯨꯛ ꯊꯜꯂꯃꯣ ꯍꯤꯛ ꯍꯤꯛ ꯆꯤꯡꯈꯠꯄꯒꯤ ꯃꯈꯣꯜ ꯇꯞꯅ ꯇꯥꯔꯛꯏ ꯁꯛꯐꯝ ꯈꯛ ꯍꯣꯡꯉꯤ ꯅꯨꯄꯥꯁꯦ ꯌꯥꯝ ꯀꯟꯅꯁꯨ ꯐꯤꯡꯉꯨꯗ ꯀꯩꯗꯧꯔꯒꯦꯕ ꯃꯆꯤꯟ ꯌꯥꯡꯕꯤ ꯃꯆꯥ ꯏꯕꯦꯝꯃꯗꯣ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯃꯤꯀꯨꯞꯇꯨꯗꯗꯤ ꯐꯤꯔꯦꯞꯄꯁꯨ ꯃꯈꯨꯠꯇꯨ ꯁꯠ ꯍꯨꯝꯃꯨꯔꯒ ꯇꯥꯝꯅꯥꯒꯤ ꯆꯥꯛ ꯄꯨꯈꯝꯗꯨꯗ ꯆꯥꯁꯤꯜꯂꯛꯏ ꯑꯦꯟꯁꯥꯡꯗꯣ ꯍꯧꯔꯝꯗꯦ ꯌꯣꯠꯄ ꯐꯥꯎ ꯌꯥꯔꯝꯗꯦ ꯊꯨꯝꯅ ꯑꯃ ꯏꯁꯤꯡꯅ ꯑꯃ ꯇꯣꯉꯥꯟ ꯇꯣꯉꯥꯜꯂꯤ ꯁꯨꯞꯅꯒꯤ ꯊꯨꯝꯒ ꯇꯤꯜꯍꯧꯒ ꯈꯛ ꯊꯥꯛꯂꯒ ꯊꯣꯡꯕ ꯀꯥꯡꯁꯣꯏꯅꯤ ꯄꯨꯛꯅꯗꯤ ꯂꯥꯝꯁꯤꯜꯂꯛ ꯑꯦꯟꯁꯥꯡꯅꯗꯤ ꯌꯣꯠꯄ ꯌꯥꯗ
इंथी नुंगाइना थोंबीरमदबदुदा मपुकनी नुसिरुरा माले कपकपनी अदुबो नोंमखक असुमने एंसांग हाउतबदा कपीगदबा तामना नते पिरांगदुना तागले निंगमदबगी सक्तमदुना हाइख्रे गानबीना माबो इंथीने येंसिनबिद्रे हाइबा फिरे पावगलगले फ्रिज हांगी येरुम मयाम यावरमी अनि पुथोरगले गैस नाकंदुदा थमलगा खुदांग थेकत्ख्रे या दीपकसे चाखुमदुदा होटल की चेफ अमगुमना तौरिबा मोंगदो मथेलु को यामना सेमद्रमक्सु अदुक तरु तनानबा पक्चबा मोंगदो येंगबदा मिट पंथालिबनी तिलौ मना लैरिदो खरा सोइजल्ली मरुदुसु खरा हापचिल्ली खांग थांगतलगा येरुम तौरमी लोइख्रे प्लेट अमदा हापगा तामनाई मनाक्ता थमई मासु फमथरई से चासुलो अदुगना आइसक्रीम चाबा अमुकोरसे इकाइबगिरा नोनखलक्ते मना पंगबगुम माना ngangiba mayamsingdo amata tadabagum khumakidre फिरेपसु येरुमदो मचेत अमा खाबैदुना मयाई तंखाई ताथोक्लगा दामनागी पुखम मचिदुदा हापई चासलो पाखंगना तावबा येरुम चाबदी मसक फजबे हेनगतले हाइनबनी